The World Day Against Child Labor 12 June 2021 na lakpasida El Chaubi Ningsing Library and Literary Research Center Khongjomgi Maikaidagi Nangpolakpam Satyajitna Puduna Lakchari Saireng Mahakki Laibakna Kadomda Saireng asibu ibirakpa amadi saidambiriba Sri Langpolakpam Selungba Haujik Lobirasi Saireng Mahakki Laibakna Kadomda Aigi Sairengi Maming Mahakki Laibakna Kadomda Wakchingi Anganba Ayukni Puduna Sanglai Achamba Glass Aigi Atombagi Hotel da Pungkak Chauraglaba Amuna Ngona Chaithukliba Unmarakta Aying Bapaude Setpagi Sendal Tongdaba Nauriba Makongda Ngona Chaithukliba Unmarakta Aying Bapaude Setpagi Sendal Tongdaba Nauriba Makongda Ing Bana Pangsilaba Makut Machaduna Achamba Glassing Tadana Bohone Hotel the Pamdam Bashina Munna Yengi Glassing si ising asabada amuka suhana samthok seribani lerang dagi laurai agyatumba Glassing si ising asabada amuka suhana samthok seribani lerang dagi laurai agyatumba Labor Commissioner amadi Mem Sahib seminar yaurubadagi halai abolishment of child labor in Manipur Mahila Samitina Pangthokpa Labor Commissioner amadi Mem Sahib seminar yaurubadagi halai abolishment of child labor in Manipur Mahila Samitina Pangthokpa Asabasya pusilai Laisabi Pungkak Faraklaba Amugi Matse Ibemana Angang Siyawon Sudauri Mem Sahib na Sahib Tahiri Aidi hana haijabaduni ahan thambagi mahutta angang na phani haiduna kolik wairam sengbagi phiju phijam tawbagidi Aidi hana haijabaduni ahan thambagi mahutta angang na phani haiduna kolik wairam sengbagi phiju phijam tawbagidi Arap loyagi khangpokni pokpada ngairiba nawadu Maibina Pamkatlaga Hairei Masimadi Matau Laidauri Taibangi Mangal Fangdriba Pokpada Ngairiba Machabu Singna Yangjare Amu Mama Mahakki Laibakna Kadomda Taibangi Mangal Fangdriba Pokpada Ngairiba Machabu Singna Yangjare Amu Mama Mahakki Laibakna Kadomda Thank you.